ihan hanboina content si mayam da khoi leba ki oiba tongan ba covid-19 vaccine gi maram da mayam da share tawjage nungai ba paw amasu oiguduri mayam covid vaccine phanglagani health ministry covid-19 vaccine india da ahan ba oina mathang sahi english singani kunga mathoi gi angan ba sarukta market ta phangan bagi oi thokpa laire haina ministry of health and family welfare ngasi phungdokre ngasi pawmi singu unaba amada union health minister dr harsha bardan hai India na develop tawjaba COVID-19 vaccine makhal ahum hauzik clinical trial gi stage ta leire mathang sei ahan ba quarter da vaccine na si miyam na phangan bagi oithok pa leire Union Health Ministry na COVID-19 virus disease ki khwaidagi nawba information yawba online portal amasu ngasi launch tawkhi ba web portal adu COVID-19 vaccine gi research development amadi clinical trial gi khwaidagi nawba information yawri web portal asida mipung khudimangna changlaga puthokadoriba covid-19 vaccine gi maramda miyamna khangbaga loinana vaccination gi maramda su miyamna khanglagani haina su union health minister harsha bardan phungdoki haina pauksi sida makhatana phungdokli atopa pawa manamu huigi sadong thonglaga yolamba phagatkhre hui halaga sadong yonduna karbar tawriba amadi hotel da thonglibasingi mathakta joint coordinate committee on Wildlife and Biodiversity JCCWB na akan madrap sa thaba hawre hui hatpi gano hairi JCCWB gi convener sapana laishram na thadrok pasirol amagi matungina hui hatpagi mayokta Manipur gi kasun koyada mathang JCCWB na drap sa thaba September 13 tagi hawre karigumba hui gi sadong jolamba hui halamba amadi hui da makhal amagi tathi tawai batawibna singba thengnarabadi prevention of Reality to Animal Act 1960 amadi Food Safety and Standard Regulation Act 2011 gi matung ina action lakhatkani hairi ngarang gi drive ahobo ina Thawal district ki tuan ba yugi hotel kharada hui gi sadong thongwa leire haba pau phangwadagi khudakta committee asigi members sing changsilubda hotel kyara thongba loiraba sadum kya thengnaki adubu covid-19 gi laina laichat leibana ahan bu warning oina khangalamki makhatana thongdana ba amadi hui bu tathi ta wena tawwa thengnarabadi sairak pinaba sem saduna lei miyamna mapu ge sengba marup oiriba hui bu luna tawbiyu hui digi miyoibana tamjaningai kya lei haina JCCWB Manipur gi convener sapna laishram gi sirol asina makhatana sufungdorakli atopa maruiba pawamanamo sai tara taruki nupi masa ama sexual assault sathabada sienaba miyoy ahumna jail da amana juvenile home da thamnaba court na lakthokre Imphal West District ki mafam amadagi sai taraga teret khakta ngai ribi nupi masa amabu koi ba satlusi haina pubiraga yum amada pusinduna sexual assault sathakibada siena bani haiba nupa masa ahumbu special judge proxo Imphal West na judicial custody de remand pi kibaga loinana thawdo adu sienaramba yai haiba sai taraga nipan gi makha ni haiba accused amabuna juvenile home gi dama custody de thamnaba court na ngasi lakthokre haukiba tha asigi kungo homdagi nungthul pung ama makhairom taba matamda Imphal West ki mafam amadagi sai tara tere ki nupi masa adubu sexual assault sathabikre haibagi damak lambel police station na FIR number 115 of 9 of 2020 gi makhada police na investigation satharaki investigation adudaga lango laimanai da labor laishram Frankie Elias Putin sai kun apokpa Elfriend Oripo Sorbon Thingel dagi pangambam posangbam Elias petition say kun apokpa Somarendro posangbam Nagamapal phagoi sangbam laikai digi khoisnam yai Elias yaikom say kun apokpa khoisnam lukhoi danatana ngasi special judge proxo Imphal West juvenile ni haiduna wakalakhiba say taraga nipan makhagi nupa masa amaga tharaga puna accused Maribu police station asina thasigi kungom doit phadana wangpang sing satharaki wangpang adudagi accused mari adubu thasigi kunga mari digi ngasi phawa police custody da remand lairakibane wangpang aduda victim oiribi asina police ta haikibadi mahaki mamanabi sei taraga nipangi nupi masa asiga yaikhomba pangamba amadi juvenile ni hairiba nupa masa asiga punna karda koibasa lusi haina pubiraga lango laimanai da leba Frankie gi yumda gari adubu khamduna yum adugi waiting room da asapo sing sabada natana yu thangminaki Matamadu Frankie na victim asibu wari sarusi haiduna mak masama ki bedroom gi kar pusinduna thonglun silaba matung masagi ayaba yauduna nampu hapuda rep sathakibane
victim asigi mamanabinasu thong adu buhangnaba haijakibade accused pangambana tabidaba mongna laithokhi aduga thaudo asi Frankie na accused number 234 bu laktunaba mongna sathakiba thawongni khumkhi wang phong adugisu police na thaudo asigi matangna victim asigi mamanabi sei taraga nipangi nupi masa adudasu wahang pahong sing satakhi wang pong aduda nupi masa aduna haikibadi mahakna thong adu buhangdongna bakana honakhi maduda pangambana thingkibadigi thong adu buhangdokpa ngamkhidabane aduga Frankie na mahaki mamanabi adubu rape tawkibagi maung adu thongnao dagi di uba phangki haina khumki men accused ni hairiba Frankie gi wohang pohang dadi mahaki yumda osibru punna thakminaraba loiraba matung victim asibu mahaki bedroom da pusinduna nampu hapuda haksangi sohoidaba mafamda makhutna sokibane masida natana accused number 2 oiriba pangamana haikibada victim asi mahaki Facebook ki friend ni aduga victim asigi mayum manakta hanba oina saka unakiba amuk khakta ngairi aduga victim asinasu numit adugi ayuk pung 10 rom tarak matamda lamsang lambi koirusi haina hairakhi masida pangamana 4-wheeler gari purakna bahaki victim asinasu phayengda koiba satlusi haina haiki tawbatabu juvenile ni hairiba asinadi gari thau yaudabadagi lamsang koiba konaroi haiki yaikhomana makhoigi mamanaba Frankie gi yumda oina satlunaba suggestion tarokhi Frankie gi yum yoroba pangamba yaikhomba masum juvenile ni hairiba makhoi humpunna lamphel sana kaithel da leiba dukanagi sanaba asapot natana yusu leiduna party adubu sinkibane hairi thaudo asidagi police na victim asibu tha asigi kunga mari the rims hospital gi forensic medicine and technology the medical examination satakre hairiba thaudo asigi damak medical expert singi opinion su phongdokna rakhrabane maram asidagi su police na accused mari asibu judicial custody the remand player gi dama special judge proxo Imphal West da ngasi puthoraki proxo gi case asigi accused oiriba pangamba amasum yaikhomba council na bail application court submission toraki application adubu ko na kaktat kraba matung accused ahum Frankie pangamba yaikhomba bu judicial custody remand pikre aduga accused number 4 oiriba sinasu juvenile ni haiduna court documents submission torakpadagi special judge proxo Imphal West na accused asibu juvenile children home gi custody da thamnaba ngasi laukthokibane ngasi court ki campus aside accused oiriba singi family singna accused sing asibu belda laukthoknabagi dama khoiren masa painaki amadi accused oiriba na court na judicial custody remand pirakpada kap laurakpabu accused ki imung manungi miyoi singna themjinbagi thabaksing court sathakre haina pausiation makhatana phongdorakli loisilakpa content amana under secretary sahi saraga fake order thagoloba ama fagatkre Manipur Sarkar gi under secretary DP Horingsang Pangotegi sei sarga police officer sing nauna transfer posting pibigi fake order sarga social media da upload tawruba miye ama Imphal police na faraba miye adugi maming na Khuraizam Rosni Kumar sei kuntraga mari apoponing them kawi Imphal West ki tera khamnam lairaktagini thaudo asigi matang na press na phangwa pawgi matung inadi under secretary asigi sei sarga fake order ama social media da upload tawrokhiba aduga mari leinana under secretary Horingsang Pongokte masana haukiba tang kunga tarukta Imphal police station na complaint ama tarakhi complaint adugi matung ina mahaki office ki fine number amasum asaba sei sizinaduna IPS amasum MPS officer taraga manga nauna transfer posting pibigi fake order ama social media da circulate tawre haina complaint aduda palli hairiba complaint adugi matung ina case ama register tawraga investigation sathabra thaudo asida senariba Khuraizam Rosni Kumar asi numidang pung tere taba matamna Imphal police na phagat pangam kibane faraba Rosni Kumar gi mathakta investigation chathabada mahaki masagi maral adu yazare makha taba investigation chathari haina su pauksi isna makha tana phongduragli thank you